Matamgi Manipuri Wari channel asibu tabiriba khwai pomnamakpu taramna okjeri. Ngasi sumahusagom Toungamba 16 suba tangkak amok puduna lakjeri. Punna taminarasi. Ngambane kesogi yumda laklamba numit adudagi hawduna keso wakhal leitaba ngamdaba haibadu oirabani. Ingkholgi maram palamba hangamba wahang amatagi paukum shupangdana karigi tumin hangkriba haiba wakhalsida ma leitafam khangdabani. Wakhal khanba yaba khallaba matung binabo magi yumda kaubani. Bina sulai kari aruba wari leiraba haiduna ka amadani keso yamna serious oiba sakfamda binada yengduna. Itaima handakse ai isase leitaba ngamde wakhal yamna jarangne tawridaba thabak khara aina tawraba haina ithanta wahang yamna hangje kai tawrage phajana hayudana. Itaima sana thoido hauji college kari nungtigi ngamba hairiba nupaduna adum thilli bina nokfet ka tawduna irai laina tanja phajaba ma phangi kaino dadi waningai oije numit chuppa ma bu senaduna leibaso ngamloi aduna tanja phangbada thok pharaga doire kaino. Itaima ma faraga lobududi laithokraga hawjik yamna pharak taba yaba mawong ama tawkhalakli. Bina noklamba minogdo mangkhraga pisum khajek sukchenaduna kari matang ngahan ngambado mamanaba amaga aigida laam malomgi ingkholgi maramda sangami madugi matangdana mana karigi mathau leidana hangliba. Keso sor asangba mohondokduna matha sana aina nahan sanathugi manakta chatlaga wa khara hayri aina shum khanbada nupaduda mana aina hairamba wasi tamamgadabu male is kamdawni adudia tuminna phathek to khidawa samande sakti da makhoi imunga muknabadi ai khara nopkani haina ai ithanta khalli. Bina wakhal khalli pisum sukchinaduna matha sana keso suktharamba pukning wakhaldo masana thauna ma hapchaduna mamit kharaduna hairei sakti da makhoi na ngamlabaso wakhal gilandadi aina ngamba tabani angang nupi macha nangumba mana aigi mayuktagi kadaida nathaiga dawriba. Keso binada muk onsinduna itaima hayeng athubagi oina mori phawdang yobiro madam khara koirga leigi hairabasu leithoro itaima na halakpada nanaw thabak loisilamlage. Bina ngaklap keso de yengduna aina leiba leitabagane wari sigane karamna mari leina gadawribano wahang mayam ama hangange masana piba ngamoidaba wahang mayam ama paukum phangdrabada itaimage paukum soidana pamlakani aduna itaima leitrabadi kanha kanadano onsin onsin tainahange. Asumna nonganbaga kesona binada paisa piduna morida thadokibani. Lekai mayamna jingnadana bahaibagi maongdani binana morida oina thabaso dukan famduna karbar tawba oibana morida jatki haibada thoina jingnaningai oiba maram amata leite khanduna bina jatkibaga kesona thabak mathang mathang paikhalakpani. Numidange pung 10 muk tarakpa aduwaidani Sanathoi balcony swing da phamli nakanda leiriba phone do ngasai deini ring khinglibado adubu ma paide adugi mahod hogatuna amuk chetli hangat handa wakhalama lakpagom amuk prap changsinduna phone do lokhali ngambagi miss call manga leirami handuna call back tawi aduga prap hairei balcony da amta thoro si haiba loibaga phone do fat kakthali aduga phone do swing do da thanamlaga laktuna railing da ngaduna lepi atia da yengkhatuna nukmi tawi wakhal amada mathanata phone do payo yadro aidi pakhalore phone paraktabuda maningdagi hairakpani ngambana Sanathoi mamai leithokduna nukmi yengai ngamba so changaktuna nakanduda lepsilai Sanathoi nukmi ngambada yengduna ai wari malige nang tagera ngamba ngakna yengai Sanathoida magi ngasigi matawse amukta udri yam free oiba maongda hairakpani
Aduga mana ngasi nokliba minoktu ngahankaiga manade makalami. Ngasi fawba mana noklakpada yagi saruk wachit ama fawba udri. Ngasi su ude adubu mitti yaure noklido. Ngamba liu tagi haibai maongda mangaktunomi. Sana thoi nokmi tawduna atiyada yingi aduga wari lirai. School fanik machaduma khara koktak setli machinduso paithokduna leiri. Priyana nokmi masamda bindi lonbiri. Mama Ningai tawraga kisan aduna kawrakpani. Sana nang adui wado noi papada hainu ko. Nang hojik class 9 karabani. Ikai draw. Ikai de. Kado ikai de no. Class 9 karafo bungo amfo bibide ne. Karino ni masibo. Ihuda mama. Seba. Ay bungo ama pame ba. Sana thingisi. Big senselo. Papa so lotion baloiramani. Asi haiduna beg to lawduna pirai. Sana toy beg to machin paithokduna lawraga yansali. Mama machado punan thokminarai. Thoi buso mangolda lieptuna leirami. Machana paithokduna thorakpado ubada nokladuna. Karino ne he icha thoibi nachindubo aduk yamna paithoidubo. Sana thoi khamlakte mamito arai khai suklaga machindu mapana paisilamlaga gari khamliba garage lomda lagduna lepi makut anidu thabakta punduna mamai lithukduna. Thoibaga Priyaga lagduna machana leiriba aduda lagduna lepi. Thoibana nokmi machada yengduna. Pairanu ne he icha thoibi nangbo. Sana thoi mamaido nakan amada leithukduna. Kawrakano aingonda. Aduga aiga tuition ojado amasalo ai hainade. Thoiba nokladuna. Adugiro ichana saurise. Sese. Adugibo sindok agaloire kaino. Sauranu se. Papa ne horen ama sindoki. Laina hoisho horen jangak tuina dro. Wado amada thaidokduna wari sajinwani thoibana. Adubu sana thoi kamlakte. Machindu paithokduna garigi maning sita kakhatle. Priya so nokmi tawduna mamang sita kakhalai. Thoibaso driver sita kaduna phami. Sut tawbagi makhol ama tabaduda Priyaga thoibagado sana thoida pulap yingai. Machindu paithokduna khunamduna mapidu taithokduna leirami sana thoi. Thoiba kumtharaga maningi thongdu hangduna jangai. Aduga machabo haifet konbiduna themlaklami. Icha thoibi se adumaina kapkana se papa nungai ba. Kapna khumai sana thoi. Mina bungo mapiyo haidi naya braha. Thoiba sora muktang sang na hondoktuna. Okay, give us 1 year. Aday manungda papa hoina ne ichagi apambado soidana pirage. Sana thoi mapido fatfetay thuaga. Asing baira. Hoine. Harang wanduna kaplambado leplaga khangnong thorai. Aya, nungai jai, ai de bungo lai dore. Wari do liba loirakpada khangnong thorai sana thoi. Yaton umba minok ama. Ngamba mamit kupte yengli magi matawduda. Amuk sunokladuna makatarai. As, aina tawbani ngaido. Aduga adoy numituda aina harawado. Aduna bungose, aidi yam nungsi. Ngamba sumi ngamba day kangai hayai. Adumay nokono. Sana thoi noklambadu leplaga ngamba day yengai. Aduga nungai taba sakfam amuk tawduna. Papaga mamaga letrapa matung piklipa bungo bu uraga. Ay yam waki. Papa hoina thabak chatpada puge haifau. Aina yada kai. Aiga dum leirini. Aikhoi bungo pokpada ai tha ma hena school lepe. Papa da ningai tawraga. Bungo se nungai ba phangjadri khalubada ai nungai ba haibado na thairagi khanduna anaubu sakpham amada ai leikibani. Aigi nungai ba pomba
ꯃꯉꯣꯟꯗ ꯄꯤꯔꯒꯦ ꯈꯟꯗꯨꯅ ꯏꯟꯗꯣꯝꯆꯥꯅ ꯃꯉꯣꯟꯗ ꯆꯩꯕꯗ ꯑꯩꯅ ꯂꯣꯟꯅ ꯀꯞꯈꯤꯕ ꯑꯩꯅ ꯅꯝꯗꯨꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯍꯜꯂꯒ ꯑꯋꯥꯕ ꯄꯤꯔꯦ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝ ꯋꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯑꯋꯥꯕ ꯄꯤꯒꯦ ꯈꯟꯗꯨꯅ ꯈꯣꯡꯗꯥꯍꯟꯈꯤꯕꯗꯤ ꯅꯠꯇꯦ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕ ꯅꯨꯡꯁꯤꯕꯗꯣ ꯅꯨꯡꯉꯥꯏꯕ ꯂꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕꯗꯣ ꯃꯗꯨ ꯄꯤꯒꯦ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯋꯥꯕ ꯑꯣꯏꯅ ꯄꯤꯕꯤꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕ ꯅꯨꯡꯉꯥꯏꯕꯗꯣ ꯏꯃꯨꯡꯁꯤꯅ ꯑꯃꯗꯤ ꯅꯪꯅ ꯄꯤꯕꯤꯔꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯄꯣꯛꯅ ꯄꯦꯟꯖꯔꯦ ꯑꯩ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯍꯔꯥꯎꯏ ꯕꯨꯡꯉꯣꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯃꯥꯏꯊꯣꯡꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯐꯪꯗꯨꯅ ꯂꯩꯍꯧꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ It's all thanks to you ꯇꯝꯆꯥ thank you very much ꯉꯝꯕ ꯈꯪꯍꯧꯗꯅ ꯁꯅꯥꯊꯣꯏꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯏ ꯁꯅꯥ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯅꯥꯊꯣꯏ ꯉꯝꯕꯕꯨ ꯈꯖꯤꯛ ꯏꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯇꯠꯇꯨ ꯉꯝꯕꯗ ꯌꯦꯡꯉꯛꯏ ꯉꯝꯕꯁꯨ ꯌꯦꯡꯉꯤ ꯌꯥꯝꯅ ꯅꯛꯅ ꯁꯅꯥꯊꯣꯏꯒꯤ ꯐꯖꯕ ꯑꯃꯨꯛꯇꯁꯨ ꯁꯩꯊꯥꯗꯨꯅ ꯍꯥꯏꯗ꯭ꯔꯤ ꯀꯌꯥꯝ ꯐꯖꯕ ꯀꯔꯤꯒꯤ ꯉꯝꯕꯅ ꯑꯍꯥꯟꯕ ꯎꯕꯗ ꯉꯥꯎꯔꯤꯕ ꯀꯌꯥꯃꯨꯛ ꯅꯤꯡꯊꯤꯗꯨꯅ ꯉꯧꯔꯣꯛ ꯉꯧꯕꯤ ꯀꯨꯆꯨꯗꯨꯗ ꯄꯤꯛꯇꯛ ꯄꯥꯜꯂꯤꯕ ꯄꯥꯔꯠꯁꯤꯡꯗꯣ ꯌꯦꯡꯂꯤꯈꯩ ꯄꯦꯅꯥꯏꯗꯕꯅꯤ ꯐꯖꯕꯤꯅꯤ ꯃꯥꯗꯤ ꯑꯎꯕ ꯀꯅꯥꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯅꯤꯡꯉꯣꯏꯗꯕꯤ ꯃꯩꯗꯥꯅꯤ ꯑꯗꯨꯃꯛꯅ ꯕꯤꯅꯥꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗ ꯂꯣꯠꯇꯨꯅ ꯊꯝꯕꯒꯨꯝ ꯊꯝꯕꯅꯤ ꯃꯥꯕꯨ ꯄꯥꯝꯖꯕ ꯃꯥꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯉꯝꯕ ꯁꯅꯥꯊꯣꯏꯒꯤ ꯀꯣꯏꯔꯥꯎꯅꯕꯤ ꯃꯤꯠ ꯑꯅꯤꯗꯨꯅ ꯇꯠꯇꯨ ꯌꯦꯡꯉꯛꯄꯗꯨꯗ ꯊꯃꯣꯏꯗꯣ ꯃꯍꯤ ꯂꯥꯡꯂꯤ ꯁꯅꯥꯊꯣꯏ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯉꯥꯡꯁꯤꯜꯂꯤ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯗꯣꯛꯇꯨꯅ ꯈꯔ ꯆꯠꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯨꯝꯃꯨꯔꯣ ꯊꯦꯡꯉꯦ ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯑꯁꯤ ꯍꯥꯏꯗꯨꯅ ꯁ꯭ꯋꯤꯡꯂꯣꯝꯗ ꯆꯪꯗꯨꯅ ꯐꯣꯟꯗꯨ ꯂꯧꯔꯒ ꯆꯪꯒꯦ ꯇꯧꯕꯗ ꯉꯝꯕꯅ ꯈꯨꯗꯥꯡꯗꯨ ꯐꯥꯔꯛꯏ ꯁꯅꯥꯊꯣꯏ ꯃꯤꯍꯨꯜꯗꯨ ꯗꯪ ꯃꯈꯣꯜ ꯊꯣꯛꯅ ꯆꯣꯡꯉꯤ ꯑꯩꯅ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯑꯌꯥꯕ ꯄꯤꯔꯕꯣ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯣ ꯁꯅꯥꯊꯣꯏ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯄꯤ ꯌꯦꯡꯂꯛꯇꯦ ꯃꯈꯨꯠꯇꯨ ꯍꯥꯏꯐꯦꯠ ꯃꯨꯛꯇꯨꯅ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯕꯅ ꯀꯟꯅ ꯄꯥꯏꯁꯤꯟꯈꯤꯕꯅ ꯉꯝꯗ꯭ꯔꯦ ꯈꯨꯠꯇꯨ ꯅꯥꯏꯌꯦ ꯉꯝꯕ ꯀꯜꯂꯞ ꯄꯥꯏꯔꯝꯕꯗꯣ ꯈꯔ ꯀꯣꯝꯂꯞ ꯇꯧꯅ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯔꯣꯏꯗꯧꯕ ꯈꯔ ꯀꯣꯝꯊꯔꯛꯄꯗꯨꯗ ꯐꯠ ꯁꯥꯗꯣꯛꯏ ꯑꯗꯨꯒ ꯆꯠꯅ ꯈꯨꯝꯂꯝꯃꯤ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯅꯪꯁꯨ ꯇꯨꯝꯃꯨꯔꯣ ꯉꯝꯕ ꯅꯣꯛꯃꯤ ꯆꯠꯈ꯭ꯔꯤꯕ ꯁꯅꯥꯊꯣꯏꯗ ꯌꯦꯡꯍꯧꯔꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯀꯨꯏꯅ ꯐꯝꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯤ ꯉꯝꯕꯒ ꯃꯅꯤꯒꯗꯤ ꯃꯆꯤꯟꯗꯨ ꯂꯦꯞꯇꯦ ꯋꯥꯔꯤꯗꯨ ꯑꯃꯗꯒꯤ ꯑꯃ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯦ ꯁꯨꯝ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯩ ꯐꯩꯗꯣꯔꯛꯇꯨꯅ ꯉꯝꯕ ꯀꯥꯔꯟ ꯉꯥꯡꯕ ꯍꯧꯔꯛꯏ ꯑꯗꯣ ꯕꯥ ꯃꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯪꯖꯔꯒ ꯄꯥꯎꯈꯨꯝ ꯁꯨꯡꯄꯤ ꯄꯤꯗꯕꯁꯤꯕꯨ ꯃꯤꯗꯣ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯕ ꯀꯔꯝꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯅꯦ ꯍꯩ ꯄꯥꯝꯖꯕ ꯄꯥꯎꯈꯨꯝ ꯐꯪꯗꯕ ꯃꯧ ꯋꯥꯕ ꯂꯩꯇꯕꯅꯤ ꯑꯗꯨ ꯈꯪꯉꯤꯔ ꯈꯪꯗ꯭ꯔꯤꯔꯥ ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯥ ꯑꯗꯨꯝ ꯇꯧꯔ ꯂꯩꯕꯁꯨ ꯂꯩ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤꯕ ꯃꯤꯗꯨꯅ ꯍꯟꯖꯤꯟ ꯄꯥꯎꯈꯨꯝ ꯊꯧꯔꯁꯨ ꯁꯨꯡꯄꯤ ꯌꯦꯡꯄꯤꯗꯦ ꯁꯅꯥꯊꯣꯏꯗꯤ ꯃꯃꯥꯏꯗꯨ ꯉꯥꯡꯁꯤꯜꯂꯤ ꯂꯨꯛꯊꯗꯨꯅ ꯂꯩ ꯂꯤꯟꯊꯣꯏꯅ ꯑꯗꯨ ꯎꯔꯗꯨꯅ ꯃꯣꯏꯕꯥ ꯂꯣꯏꯕꯤꯔꯕꯣ ꯂꯣꯏꯔꯗꯤ ꯍꯧꯒꯠꯄꯤꯔꯣꯗꯅ ꯀꯔꯤꯅꯣꯅꯦ ꯍꯦ ꯍꯦꯛꯇ ꯇꯥꯟꯕꯁꯤꯕꯣ ꯅꯈꯣꯏ ꯅꯄꯥꯅꯆꯥꯒꯤ ꯋꯥꯔꯤꯗꯣ ꯀꯗꯥꯏꯗꯅꯣꯃ ꯁꯥꯔꯣ ꯑꯩꯈꯣꯏꯅꯦ ꯇꯥꯕꯒ ꯉꯝꯖꯗ꯭ꯔꯦꯀꯣ ꯀꯩꯅꯣꯃ ꯁ꯭ꯋꯥꯏꯗ ꯃꯤ ꯋꯥ ꯉꯥꯡꯗꯕꯁꯤꯡꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄꯤꯖꯕꯅꯤ ꯅꯪꯁꯨꯅꯦ ꯂꯣꯏꯔꯗꯤ ꯍꯧꯒꯠꯂꯣ ꯆꯠꯂꯣ ꯋꯥꯊꯤ ꯋꯥꯔꯦꯝꯁꯦ ꯄꯥꯝꯈ꯭ꯔꯕ ꯅꯈꯣꯏ ꯅꯄꯥꯅꯆꯥꯁꯦ ꯍꯩ ꯍꯧꯒꯠꯍꯧꯔꯁꯤ ꯂꯥꯎꯍꯩ ꯅꯣꯏ ꯅꯃꯥꯒꯤ ꯁꯧꯁꯦ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯃꯅꯤ ꯍꯧꯒꯠꯇꯨꯅ ꯕꯦꯁꯤꯟꯗ ꯃꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯂꯒ ꯇꯥꯋꯦꯜꯗ ꯇꯩꯊꯣꯛꯅ ꯉꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯔꯣꯝꯗ ꯑꯝꯇ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯀꯤꯆꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯂꯤꯟꯊꯣꯏꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯞ ꯌꯦꯡꯉꯒ
ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯑꯃꯨꯛ ꯀꯔꯟ ꯃꯈꯥ ꯆꯠꯊꯔꯣꯏꯗꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯍꯥ? ꯆꯠꯊꯔꯔꯣꯏꯗ, ꯑꯗꯨꯋꯥꯏꯗ ꯇꯥꯍꯟꯅꯤꯡꯕ ꯂꯩꯇꯦ, ꯁ꯭ꯋꯥꯏꯗꯗꯕꯨ ꯇꯥꯍꯟꯅꯤꯡꯕ ꯂꯩꯕꯩ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯁꯅꯥꯊꯣꯏ ꯈꯣꯏꯗꯧꯗꯨ ꯁꯥꯎꯒꯠꯂꯕꯅꯤ, ꯆꯪꯁꯤꯟꯗꯨꯅ ꯃꯁꯝꯗꯨ ꯐꯣꯏꯅꯤꯡꯕ ꯍꯥꯏꯗꯨ ꯍꯦꯛ ꯌꯧꯔꯕꯅꯤ꯫ ꯀꯔꯤꯅꯣꯅꯦꯍꯦ ꯃꯁꯤꯕꯣ? ꯃꯥ, ꯅꯣꯏ ꯅꯨꯄꯤꯁꯦ ꯄꯥꯎꯈꯨꯝ ꯌꯥꯝ ꯂꯤꯛꯏꯁꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣꯕ? ꯃꯃꯥꯗ ꯑꯃꯨꯛ ꯊꯣꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯛꯄꯗꯨꯗ ꯂꯤꯟꯊꯣꯏ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯞ ꯇꯧꯅ ꯏꯕꯨꯡꯉꯣ, ꯅꯪ ꯍꯧꯒꯠꯂꯣ ꯆꯠꯂꯣ, ꯅꯄꯥꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯗꯥꯏ, ꯀꯩ ꯍꯥꯏꯒꯦꯅ ꯍꯪꯉꯨꯆꯣ ꯆꯠꯂꯣ꯫ ꯅꯣꯏ ꯍꯦꯔꯣ ꯇꯥꯟꯕꯗ ꯍꯦꯟꯗꯣꯛꯇꯅ ꯑꯩ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯑꯕꯣ? ꯆꯠꯂꯣꯃꯦꯍꯦ ꯅꯪꯕꯣ꯫ ꯉꯝꯕꯁꯨ ꯆꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯄꯥꯟꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯔꯨꯝꯗ ꯂꯥꯛꯏ꯫ ꯃꯅꯤ ꯁꯣꯐꯥ ꯑꯃꯗ ꯐꯝꯗꯨꯅ ꯆꯦ ꯃꯆꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯝꯕ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯐꯝꯃꯤ꯫ ꯃꯅꯤ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯉꯝꯕꯅ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ, ꯕꯥ, ꯀꯃꯥꯏ ꯇꯧꯔꯒꯦ, ꯐꯪꯉꯕꯣ? ꯃꯅꯤ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯆꯦ ꯃꯆꯦꯠꯇꯨ ꯉꯝꯕꯗ ꯄꯤꯔꯛꯏ꯫ ꯍꯧꯖꯤꯛ ꯂꯥꯏꯁ꯭ꯔꯝ ꯊꯣꯏꯕꯁꯤꯡ, ꯍꯁꯕꯦꯟ ꯑꯣꯐ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯄ꯭ꯔꯤꯌꯥ ꯗꯦꯕꯤꯒꯤ ꯃꯤꯡꯗ ꯂꯩ꯫ ꯉꯝꯕ ꯑꯉꯛꯄ ꯁꯛꯐꯝꯗ ꯃꯄꯥꯗ ꯌꯦꯡꯉꯛꯏ꯫ ꯃꯅꯤꯁꯨ ꯃꯈꯥ ꯇꯥꯅ ꯆꯦꯗꯨꯗ ꯌꯦꯡꯗꯨꯅ ꯁꯨꯒꯥꯏꯅ ꯍꯥꯏꯔꯛꯏ, 1998ꯀꯤ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯕ ꯇꯣꯡꯕ꯭ꯔꯝ ꯌꯥꯏꯃ ꯃꯩꯇꯩ ꯀꯧꯕ ꯑꯃꯒꯤ ꯃꯤꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯏ ꯃꯇꯨꯡ ꯂꯥꯏꯁ꯭ꯔꯝ ꯊꯣꯏꯕꯁꯤꯡꯒꯤ ꯃꯤꯡꯗ 2007 ꯐꯥꯎꯗ ꯑꯃꯨꯛ ꯂꯩ꯫ ꯑꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯄ꯭ꯔꯤꯌꯥ ꯗꯦꯕꯤꯒꯤ ꯃꯤꯡꯗ ꯑꯃꯨꯛ 2016ꯒꯤ ꯖꯅꯋꯥꯔꯤ ꯐꯥꯎꯕ ꯑꯃꯨꯛ ꯂꯩ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯥꯏꯁ꯭ꯔꯝ ꯊꯣꯏꯕꯒꯤ ꯃꯤꯡꯗ ꯂꯩꯔꯤ꯫ ꯉꯝꯕ ꯃꯆꯤꯟꯗꯨꯗ ꯍꯥꯏꯕꯣꯏ ꯁꯣꯟꯕꯣꯏ ꯇꯧꯗꯨꯅ, ꯁꯣ ꯁꯤꯅ ꯍꯥꯏꯕꯗꯤ ꯏꯪꯈꯣꯜꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯡ ꯑꯣꯟꯗ꯭ꯔꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯅꯤ ꯇꯥꯏ ꯃꯆꯥꯅ ꯁꯣꯜꯂꯤꯕꯗꯨ꯫ ꯏꯄꯥꯗꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯛꯊꯤꯡꯅꯅ ꯌꯥꯎꯕꯗꯤ ꯉꯝꯗꯦ, ꯑꯗꯨꯕꯨ ꯏꯆꯥꯅ ꯁꯤꯒꯨꯝꯕꯁꯦ ꯅꯄꯥ ꯑꯩꯒ ꯇꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ, ꯇꯥꯟꯅꯒꯗꯕꯅꯤ, ꯀꯔꯤꯅ ꯐꯕ ꯀꯔꯤꯅ ꯐꯠꯇꯕ ꯍꯥꯏꯗꯣ꯫ ꯁꯤꯒꯨꯝꯕꯗ ꯍꯦꯜꯞ ꯇꯧꯕ ꯅꯠꯇꯅ ꯏꯁꯥꯃꯛ ꯍꯛꯊꯦꯡꯅꯅ ꯌꯥꯎꯕꯗꯤ ꯉꯝꯗ꯭ꯔꯦꯀꯣ꯫ ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕꯗ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤ, ꯇꯨꯡ ꯃꯥꯡ ꯅꯤꯡꯊꯤꯅ ꯌꯦꯡꯒꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯀꯣꯂꯦꯖ ꯆꯠꯄꯗꯣ ꯈꯔ ꯆꯦꯛꯁꯤꯟꯍꯟꯅꯤꯡꯉꯤ, ꯃꯤꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯏꯄꯥ ꯄꯥꯈꯠꯂꯤꯀꯣ꯫ ꯕꯥ, ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯃꯥꯁꯨ ꯃꯁꯥꯅ ꯀꯦꯌꯔ ꯈꯔ ꯂꯧꯍꯟꯒꯦ꯫ ꯑꯩꯁꯨ ꯋꯥꯔꯤꯁꯦ ꯀꯟꯐꯥꯔꯝ ꯇꯥꯔꯒ ꯃꯉꯣꯟꯗ ꯍꯥꯏꯒꯦꯅ ꯈꯟꯕꯅꯤ꯫ ꯃꯉꯣꯟꯗꯩ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯣꯠꯄꯁꯨ ꯑꯩ ꯄꯥꯝꯗꯦꯕ꯫ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯋꯥꯕ ꯄꯤꯒꯗꯕ ꯃꯑꯣꯡꯗꯗꯤ ꯍꯥꯏꯕ ꯌꯥꯗꯦꯀꯣ, ꯈꯔ ꯑꯗꯨ ꯈꯪꯍꯟꯕ ꯅꯠꯇꯅ꯫ ꯍꯣꯏ ꯕꯥ, ꯑꯗꯣ ꯄꯔꯤꯒꯤꯗꯤ ꯕꯥꯅ ꯐꯖꯅ ꯑꯗꯨꯝ ꯁꯤꯟꯅꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯒꯤꯗꯤ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯑꯩꯅ ꯅꯤꯡꯊꯤꯅ ꯃꯈꯣꯏꯒꯤ ꯐꯥꯎꯟꯗꯔꯗꯨꯗ ꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨ ꯉꯥꯏꯈꯣ, ꯕꯤꯅꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ? ꯍꯜꯂꯛꯇ꯭ꯔꯤ, ꯋꯥꯔꯤꯁꯦ ꯃꯥ ꯂꯣꯏꯅ ꯈꯪꯕꯒꯤ ꯂꯣꯠꯄ ꯃꯥꯜꯂꯦ꯫ ꯁꯅꯥꯗ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏꯅ ꯈꯔ ꯊꯤꯒꯠꯂꯛꯄ ꯌꯥꯏ ꯈꯟꯗꯨꯅ꯫ ꯑꯉꯥꯡꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯍꯥꯏꯕꯗꯨꯗꯤ ꯊꯥꯔꯛꯇ꯭ꯔꯕ? ꯅꯝꯕꯔꯗꯨ ꯀꯛꯊꯠꯂꯝꯗ꯭ꯔꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯦꯁꯣꯗ ꯍꯥꯏꯔꯨꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯤ꯫ ꯆꯦꯛꯁꯤꯟꯅ ꯇꯧꯀꯣ, ꯁꯤꯈꯛꯅꯤ ꯏꯄꯥꯅ ꯍꯥꯏꯒꯗꯧꯕ꯫ ꯏꯆꯥꯅ ꯉꯝꯗꯕ ꯃꯇꯥꯡꯗ ꯏꯄꯥꯗ ꯍꯥꯏꯔꯛꯎ꯫ ꯍꯣꯏ ꯕꯥ꯫ ꯃꯅꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯗꯣ ꯅꯪꯅ ꯑꯩꯈꯣই ꯃꯥꯡꯗ ꯏꯆꯥ ꯊꯣꯏꯕꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯇꯧꯕꯤꯅꯨꯅꯦꯍꯦ, ꯏꯀꯥꯏꯔꯤꯅꯦꯅ ꯇꯧꯔꯤꯗꯨ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ꯫ ꯑꯣꯁ ꯕꯥ, ꯑꯁꯤ ꯑꯉꯥꯡꯁꯦ ꯃꯅꯨꯡ ꯌꯥꯝ ꯀꯜꯂꯤ, ꯉꯔꯥꯡꯁꯨ ꯍꯥꯏꯔꯅꯤ ꯑꯗꯨꯒ ꯁꯨꯈꯨꯝ ꯍꯦꯛ ꯈꯨꯝꯃꯛꯇꯦ꯫ ꯌꯥꯔꯦ, ꯑꯗꯨꯏ ꯋꯥꯔꯤꯗꯨꯃꯅꯦ ꯅꯊꯟꯇ ꯊꯝꯖꯤꯟꯖꯔꯣ, ꯑꯩꯈꯣꯏꯗꯅꯦ ꯁꯤꯌꯔꯒ ꯇꯧꯔꯛꯑꯅꯨ꯫ ꯌꯦꯁ ꯍꯥꯏꯔꯛꯑꯀꯥꯟꯗ ꯇꯧꯔꯛꯑꯔꯣꯏ, ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯃꯌꯥꯝꯗꯩ ꯁꯖꯦꯁꯟ ꯈꯔ ꯂꯧꯔꯤꯅꯤ ꯀꯩꯅꯣ꯫ ꯁꯖꯦꯁꯟ ꯃꯌꯥꯝꯗꯣ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯄꯥꯔꯒ ꯑꯦꯛꯖꯥꯝꯗ ꯑꯃꯠꯇ ꯍꯪꯗꯗꯅ ꯐꯦꯜ ꯆꯠꯂꯗꯤ? ꯐꯦꯜꯕꯨꯗꯤ ꯑꯣꯏꯔꯔꯣꯏ ꯈꯪꯉꯤꯗ, ꯀꯣꯏꯁꯟꯗꯣ ꯑꯩꯅ ꯈꯔ ꯂꯣꯟꯅ ꯎꯍꯧꯔꯦꯕ꯫ ꯆꯤꯠ ꯇꯧꯔꯦꯀꯣ ꯅꯪ꯫ ꯃꯄꯥ ꯃꯆꯥꯗꯣ ꯀꯟꯅ ꯅꯣꯛꯏ꯫ ꯉꯝꯕ ꯃꯄꯥꯗ ꯋꯥ ꯂꯣꯠꯇꯦ, ꯃꯃꯥꯕꯨꯗꯤ ꯃꯄꯥꯅ ꯍꯦꯟꯅ ꯀ꯭ꯂꯣꯁ ꯑꯣꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯃꯃꯥꯟꯅꯕꯒꯨꯝ ꯑꯗꯨꯝ ꯂꯣꯏꯅꯕꯅꯤ꯫ ꯉꯝꯕ ꯃꯊꯛꯇ ꯀꯥꯔꯛꯇꯨꯅ ꯔꯨꯝꯗ ꯆꯪꯉꯛꯏ꯫
ꯑꯗꯨꯒ ꯖꯦꯝꯁꯇ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯥꯔꯖ ꯇꯧꯔꯤꯕ ꯐꯣꯟꯗꯨ ꯁꯠꯇꯣꯛꯇꯨꯅ ꯁꯣꯐꯥꯗ ꯐꯝꯊꯩ꯫ ꯁꯅꯥꯊꯣꯏꯒꯤ ꯃꯤꯁ ꯀꯣꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯛꯃꯤ ꯀꯣꯜꯗꯨ ꯍꯟꯗꯨꯅ ꯇꯧꯏ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯏꯅꯔꯖꯤ ꯐꯪꯗ꯭ꯔꯤ꯫ ꯀꯣꯜꯗꯨ ꯔꯤꯡ 3ꯂꯛ ꯆꯠꯄꯒ ꯄꯥꯏꯈꯠꯂꯛꯏ꯫ ꯁꯅꯥ, ꯑꯩ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯑꯝꯕꯗꯣ ꯇꯥꯍꯧꯗ꯭ꯔꯦ ꯃꯈꯥꯗ ꯂꯩꯔꯤꯉꯩꯗ꯫ ꯁꯅꯥꯊꯣꯏ ꯀꯣꯜꯗꯣ ꯈꯔ ꯀꯟꯂꯞ ꯑꯁꯥꯎꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯏ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ꯫ ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯦ ꯍꯧꯖꯤꯛ ꯃꯊꯛꯀꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯔꯨꯝꯗ ꯂꯥꯛꯑꯣ꯫ ꯀꯩꯅꯣ ꯈꯣꯟꯗꯥꯁꯤꯗꯤ? ꯈꯣꯟꯗꯥꯁꯤꯗꯤꯒ ꯅꯠꯇꯦ, ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯈꯤ꯫ ꯉꯝꯕ ꯖꯦꯝꯁꯇ ꯀꯣꯜ ꯇꯧꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯂꯣꯝꯗ ꯂꯥꯛꯏ꯫ ꯅꯨꯄꯥ, ꯅꯪ ꯄ꯭ꯔꯦꯝꯗꯨ ꯄꯨꯔꯒ ꯑꯩꯈꯣꯏꯗ ꯑꯝꯇ ꯂꯥꯛꯑꯣ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯂ ꯍꯥꯏꯁꯦ? ꯅꯪ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ? ꯑꯁ, ꯒꯦꯝꯁꯦ ꯍꯧꯖꯤꯜꯂꯨꯔꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯨ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯕꯨꯗꯤ꯫ ꯊꯝꯃꯣ ꯑꯗꯨꯗꯤ꯫ ꯁꯛꯇꯨꯒ ꯌꯥꯝ ꯄꯥꯏꯖꯅꯤꯡꯕꯩ ꯇꯥꯏꯞꯇ꯫ ꯉꯥꯡꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯔꯨꯝꯗ ꯆꯪꯉꯛꯏ꯫ ꯖꯦꯝꯁꯁꯨ ꯑꯁꯣꯝꯗꯒꯤ ꯑꯁ ꯌꯥꯔꯦ ꯊꯝꯃꯣ, ꯑꯃꯨꯛ ꯉꯥꯡꯗꯅ ꯂꯩꯔꯅꯨ꯫ ꯅꯪꯗꯤ ꯊꯝꯕ ꯌꯥꯗ꯭ꯔꯣ? ꯆꯪꯁꯤꯟꯗꯨꯅ ꯁꯅꯥꯊꯣꯏꯅ ꯐꯝꯂꯤꯕ ꯁꯣꯐꯥꯗꯨꯗ ꯃꯥꯁꯨ ꯐꯝꯊꯩ꯫ ꯍꯩ, ꯅꯨꯄꯤꯅ ꯌꯥꯕꯤꯗꯕ, ꯑꯩ ꯒꯦꯝ ꯁꯥꯟꯅꯔꯤ ꯍꯥꯏꯗꯣ ꯇꯥꯗ꯭ꯔꯣ? ꯅꯪ ꯊꯝꯃꯣ꯫ ꯌꯥꯔꯦ ꯊꯝꯃꯦ ꯏꯕꯣ꯫ ꯐꯣꯟꯗꯨ ꯀꯛꯂꯒ ꯁꯅꯥꯊꯣꯏꯗ ꯌꯦꯡꯉꯛꯏ꯫ ꯑꯁꯥꯎꯕ ꯃꯥꯟꯕ ꯁꯛꯐꯝꯗ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯅꯣ ꯁꯅꯥ, ꯀꯩ ꯈꯨꯌꯦꯡꯅꯣ? ꯅꯪ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯟꯒꯦ? ꯌꯥꯝ ꯁꯥꯎꯕ ꯃꯑꯣꯡꯗ ꯄꯤꯁꯨꯝꯒꯗꯨ ꯑꯔꯩꯀꯩ ꯁꯨꯛꯂꯒ ꯍꯪꯂꯛꯄꯅꯤ꯫ ꯉꯝꯕ ꯅꯣꯛꯃꯤ ꯌꯦꯡꯉꯤ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯁꯥꯎꯕ ꯎꯕ꯫ ꯁꯅꯥꯊꯣꯏꯅ ꯁꯥꯎꯕꯒꯤ ꯃꯔꯝꯁꯨ ꯃꯥ ꯈꯪꯉꯤ꯫ ꯊꯑꯣꯏꯅ ꯁꯥꯎꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯍꯦꯟꯅ ꯁꯥꯎꯕꯗꯨ ꯌꯦꯡꯅꯤꯡꯂꯛꯇꯨꯅ ꯂꯛꯅꯔꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯋꯥꯏꯐ ꯑꯣꯏꯅ ꯎꯏꯌꯦ꯫ ꯅꯌꯥꯗ ꯍꯦꯟꯒꯠꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯩꯅ ꯍꯪꯉꯤꯁꯦ ꯐꯥꯒꯤꯔꯣ? ꯉꯝꯕ ꯆꯤꯝꯕꯥꯜ ꯑꯅꯤꯗꯨ ꯆꯤꯛꯁꯤꯟꯅꯗꯨꯅ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯉꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯈꯨꯝꯃꯤꯁꯤꯁꯨ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ? ꯅꯪꯅ ꯕꯕꯥꯍꯣꯏ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯀꯩꯅꯣꯕ? ꯏꯍꯦ, ꯑꯗꯣ ꯅꯪꯁꯨ ꯄꯥꯜꯂꯕ? ꯑꯩꯗꯤ ꯁꯨꯝ ꯋꯥꯈꯜꯗ ꯊꯣꯔꯛꯄꯗꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯏꯀꯣ? ꯑꯩꯗꯤ ꯀꯥꯎꯕꯅꯤꯅꯦ꯫ ꯁꯅꯥꯊꯣꯏ ꯐꯖꯅ ꯁꯥꯎꯅꯤꯡꯂꯤ꯫ ꯃꯥ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ꯫ ꯍꯥꯏꯐꯝ ꯈꯪꯗ ꯆꯤꯟꯗ ꯊꯣꯛꯂꯛꯄ ꯑꯃ ꯐꯠ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯅꯪ ꯉꯁꯤꯗꯒꯤ ꯑꯩ ꯅꯪꯒꯅꯦ ꯁꯨꯀꯧ ꯀꯧꯅꯔꯣꯏ. ꯅꯪꯁꯨ ꯀꯧꯔꯛꯀꯅꯨ꯫ ꯉꯝꯕ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯀꯧꯅꯗ꯭ꯔꯒꯅ ꯏꯅꯦ ꯍꯣꯏꯗꯁꯨ ꯌꯥꯎꯅ ꯀꯃꯥꯏ ꯀꯧꯅꯅꯤꯅ ꯍꯪꯉ ꯂꯣꯏꯔꯦ ꯀꯩꯅꯣ? ꯁꯅꯥꯊꯣꯏ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯏ꯫ ꯃꯥ ꯀꯞꯅꯤꯡꯉꯛꯑꯕꯅꯤ꯫ ꯃꯄꯤꯔꯥ ꯆꯦꯟꯕ ꯍꯧꯔꯛꯑꯕꯅꯤ꯫ ꯉꯝꯕꯗꯣ ꯑꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯇꯧꯔꯝꯕꯒꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯥꯗꯣ ꯄꯨꯜꯂꯞ ꯁꯅꯥꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯁꯅꯥ, ꯁꯥꯎꯔꯒ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯐꯨꯒꯦꯒ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯍꯥꯏꯔꯒ ꯅꯪꯅ ꯀꯞꯀꯦ ꯇꯧꯔꯤꯗꯨꯕꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯁꯥꯎꯕꯗꯣ ꯐꯅꯕ ꯑꯩꯁꯦ ꯐꯨꯒꯦꯔ ꯀꯩꯅꯣ ꯇꯧꯔꯛꯑꯣꯁꯦ, ꯑꯗꯨꯒꯅꯦ ꯁꯥꯎꯕꯗꯣ ꯐꯔꯣꯕ꯫ ꯁꯅꯥꯊꯣꯏ ꯃꯆꯤꯟꯅ ꯄꯩꯊꯣꯛꯂꯒ ꯂꯩꯊꯣꯛꯈꯤ꯫ ꯉꯝꯕꯅ ꯑꯃꯨꯛ ꯇꯞꯅ ꯀꯧꯔꯛꯏ꯫ ꯁꯅꯥ꯫ ꯀꯩꯅꯣ? ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯈꯨꯝꯃꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯊꯣꯛꯈꯤ꯫ ꯁꯥꯎꯔꯅꯨꯁꯦ, ꯋꯥꯔꯨꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯧ ꯂꯩꯌꯦꯕ꯫ ꯅꯪꯅ ꯁꯥꯎꯔꯗꯤ ꯍꯥꯏꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯅꯅꯦ ꯁꯥꯎꯔꯅꯨꯕ ꯁꯦ꯫ ꯁꯅꯥꯊꯣꯏ ꯁꯥꯎꯕꯗꯨ ꯈꯔ ꯐꯥꯊꯔꯒ ꯍꯌꯦꯡꯈꯩ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯔꯕ ꯑꯩꯗꯤ ꯀꯧꯅꯔꯣꯏꯗꯧꯅꯤ꯫ ꯍꯣꯏ ꯍꯥꯏꯔꯔꯣꯏꯕ, ꯑꯗꯣ ꯀꯩꯅꯣꯝꯗꯤ ꯌꯥꯎꯗꯅ꯫ ꯀꯩꯅꯣ? ꯄꯥꯎꯈꯨꯝ ꯄꯤꯌꯣꯗꯤ ꯍꯥꯏꯔꯛꯀꯅꯨ꯫ ꯉꯝꯕ ꯅꯣꯛꯂꯒ ꯑꯗꯨ ꯅꯠꯇꯕ ꯑꯣꯏꯔꯗꯤ ꯌꯥꯗꯣꯏꯔꯣ? ꯈꯪꯗꯦ, ꯍꯥꯏꯕꯗꯤ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯦꯕ ꯑꯩꯁꯦ꯫ ꯍꯥꯏꯔꯣ, ꯇꯥꯝꯆꯥꯅ ꯑꯝꯇ ꯀꯧꯔꯣ꯫ ꯁꯅꯥꯊꯣꯏ ꯃꯃꯤꯠꯇꯨ ꯇꯤꯡꯉꯛ ꯌꯦꯡꯈꯠꯂꯛꯏ꯫ ꯇꯞꯂꯞꯅ ꯌꯥꯔꯛꯇ ꯉꯪꯕꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯔꯒ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ? ꯍꯥꯏꯔꯔꯣꯏꯌꯦ, ꯍꯥꯏꯔꯔꯣꯏ ꯍꯥꯏꯈ꯭ꯔꯗꯨꯗꯤ꯫ ꯁꯅꯥꯊꯣꯏ ꯃꯃꯥꯏꯗꯣ ꯅꯣꯟꯊꯔꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯅꯣꯟꯈꯠꯂꯛꯇꯨꯅ ꯉꯝꯕꯗ ꯌꯦꯡꯉꯛꯏ꯫ ꯇꯥꯝꯆꯥ꯫ ꯉꯝꯕ ꯅꯣꯛꯃꯤ ꯁꯅꯥꯊꯣꯏꯗ ꯌꯦꯡꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯌꯦꯡꯕꯗ ꯖꯦꯝꯁꯀꯤ ꯑꯣꯏꯔꯝꯃꯤ꯫ ꯐꯣꯟꯗꯣ ꯑꯣꯈꯠꯇꯨꯅ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯏ꯫ ꯍꯦꯛ ꯄꯥꯏꯕꯒ ꯖꯦꯝꯁꯅ
Hey, nupina yabidaba sakta thi, kaida lay? Yumda laytradi, aibu labukta laygadra. Na yumdani ne, aikhoina layrise. Kaida? Sana ibungogi kada. Laage layramo. Ngambagi rumdani. Prem ga James ka ngamba ka sana tui pulap round kuisinduna phamli. Mayaidana mani na pirakpa che tu thammi. Ngammana wari pumba haiduna ahumdo gyan tahalli. Iyambana liriba wari sinadi. Manungda aikhoina khangdaba mayam ama leiri haibasinine. Mayam ama leiri. Sana, nang papa hoina accident tawbade do ningsinglibra? Ningsingli. Papa ga mama ga kaithela chatkibane. Bungo ga eigadang lehobane. Nameto 2016 ge April ge date 12 ne. Sigi matang sida aina hainingisi. 2016 ge January da kaigino property se baba gi mingda amuk oleno sini. Machan, nangdi sigi matang se kem khangdabra? Sana makok to haiduna khangde. Mama hoina hana ga manadaba mao. Haidi ngahan kai haidaba wagumba hairambadi leibro noida. Premna aidi ten loiraga moida pangna chatre. Leinaga magadi adum punhaurabane. Aina leiringaidi adugumba amta leite. Ngamba sana thoide ngai. Wakhal khanbagi maongda mamit khojinaduna chimbal anido haifet chiksanaduna leirami. Kuirabagi tungda ningsinglaroi khanna wakhal gitabo nungda thamkraba wakhal ama chingthokduna ma wakhal khalli. Ngaihang khallaba matung wakhal ama khanglaklakpagum phukhaugalai. Upo underground floor gi upudo